Ngarang Leitanpokpi da Maitei singna lau uba changlubada kuki singna athingba pirakpagi matangda ngasi khundrakpamgi MLA TH Lokeshor amadi NRG MP Bimol akoizamna ngasi Governor Ajay Kumar Valaga unakrai. Ngasi Rajavan changluraba matung paumi singa unakhibaduda MP Bimol akoizamna tampaktana khulai sing laukhatlaga chingdana karigumba action amata udaba khulai laukhattabagi matangda Governor da hangbada matamgi matung inna chingdagi su khulai sing laukhatkigani haina thajaba pirakhi hairi. Leitanpokpi thaudoki matangda palladuna labuki leiriba patagi matung inna kuki gi patada kuki suhanba amadi maitei gi patadana maitei na suhanba haibasida furup amatana ayat papiba yaroi haina fongdoki loinana low uba matamda ayat apan pidanaba state forcing thambinabagi wafam su governor da taksilam ki hairi. Overall, the Migi low, whatever from Pata Paisa, any community or my Pata Paival, the low one by the low one by say, in short of Womchangeko is Sakana to Womchang, necessary action law, not rather the peace among the rail token, disarm to the shoe. Feel yes, you know, the town of Bonabuna, one sided or the Suhana the mistrust ma'am, labor trust deficit ma'am, the Sikashu of a Central Security Force, Wagera, police, Wagera, Moisi recovered of Womchang and Mogi Trustico. Aduta was Suma Samsa Tolazina, mistrust or Gehen, Wani, low shoe, never numb to Honabu, Hirame, Kanama, local Lakanai. Amabu video sa ako'y nathamjara business sir na si view unit si karamay sige sukna crabs ka may kulay bible ramino duga kulay locally na side am ta tawle ragati aduna problem de hen create to kani mistress hengala kani aduna disam to the judicious na side ani makti local pam sangema local kani hare